ngasi taibang pal sida siba haibsidagi hena sumba wafam ama leite wahi paring asimak Lata Mangeshkar na hairamba wafam ni malem sida khwaidi tangba aigi gari garage ta lengdana khamlaga lei adu ngasi di ai wheelchair da phamlaga leire aigi nakta makhal machu suna atangwa firol mayam ama lengdana lei adu ngasi di ai hospital na thonba firol set charaga leire account sel mayam ama yaurga lei adu hairu paisa singa du aigi demakta di aremba oire sina pham leitre aigi yamna chawba yumadu da mamal yamlaba pot chei marakta on thoiduna punsi le lakhiba du ngasi di hospital gi 6/3 bed ta yata duna leire 5-star hotel da aina hawbo saringi matam da ai nong ta khallude madudi ai matam amada hidaguli na pukthana saraga lelakani habisi punsi supa matam ayamada plane tungduna malangi mafam ayamada chalamba du ngasi di ka amadagi ka amada chatnaba honabada ai mi ani gi mateng lauraga chatle haibadi kanagumba amatadagi khudong saba mateng phangde isaji ngahakta nuaina pothaba phangde hospital gi bed ta hiplaga aroi bangai manatan ai gi upai leite